Kuki khutlai paiba shingna maina tumna thadokpikhraba Torbung Gram Panchayat ki manung chana leiba yum shing nauna sanaba lengakna sel pirakhraba matung nauna yum manga amuk sanaba thorang tawrakliba asigidabak Torbung Gram Panchayat Village Volunteer Force na thagatpa phungdorakle Torbung Sabal Mamang Leikai da leiba yum kaya kuki khutlai paiba shingna mai thadokhiba adu yengsinba chatpada Torbung GP Village Volunteer Force ki Executive Member Thangjam Ramesh na hai Houzik Torbung Sabal Mamang Leikai da Imung Kundrom Changduna Leiba Houkhre Torbung Gram Panchayat ki oina yum kuntrarom semjin sajilaga hongjinaba fund sanction tawrakre Masagi matungda amuk anauba yum manga semjin sajinaba senphamsu sanction tawrakle lokhalakliba khongthang asigidambak thagatle adomboinamak lemhoriba yum sing asisu semjinduna hongjinba yanaba thorang paikhatpiyo Nakalamaromda Torbung Gram Panchayat ki matangda social media da yumpham yaudaba pau kaya lanai miyut kharana sandorakliba ase khudakta lepkadabane aranba pau sing aduna maram oiraga relief camp ta lairiba miyoi singda aki tujungba pokhanbada natana Torbungda amuk halakpada akiba amade ninghanaba fawhalle hainaso mahakna makhatana phungdokhi Irang asina maram oirkanda akhoi relief camp da leiba miyoi myam adi praja sing akhoi khungangi leiba miyoi singna kanagumana akhoi Torbung GP proper Torbung GP sigi matangda social media platform da akhoi lana pau sandokpa adigi di akhoi aranba pau hakulakba akhoi da khara thingnajai masi akhoi tawbidanaba haidana akhoi BBF ki makei digi norung singjari masina akhoi relief camp da leiba praja singda aki tujungba natragana akhoi hanjalhaningdaba wakhalama fawbugi akhoi lakpai phim ama khara ujai duna akhoi na haijabni yaragadi miyam nasu Torbung GP ki matangda happening haibiningba leiragasu akhoi BBF sing isinau sing amadi praja akhoi sida akhoi hanjallaga leiriba praja singa thakthengnana laaga unabi haidana singjari akhoi honorable MP tasengna Manipur praja miyamna akhoi adugi matik thajana akhoi thadokpikhraba aduga akhoi mayamgi maku amani asamusu ojariba sarna tasengna handak lakadoriba akhoi parliament mifam asida akhoi Manipur gi oiba korisi sing haibadi tasengna NRC mapung phana chanhanba Kuki narco terrorist sing tanthokhiba adagi di Kuki militant sing lainaba su sing lokthokpa akhoi border fencing lotion biba relief camp da leiriba ichinau maiben mayam asi akhoi resettlement tohonba haiba akhoi issue sing asi hutpiro haiduna praja ama oina nulukna haini singjari Nauna yum sanaba sentang fanglaba yumnam ibobusa kauba beneficiary amana hai Mamang chaigi me ahumda kuki khutlai paiba singna mahaki yum mai thadokhibadage laifam leitaduna mari mata amagi yumda leirakhibane adubu lengakna mahaki yum sanaba sentang kaitharakpa asi apenba poki haina mahakna phungdokhe Aigi isagi yumsi kuki kaino singchina thadokpikhrabani adubu government ki side tagi sumaina yum sabagi yabagi order sipirakpase ai isamaki kaino si yaujare asigi maram oiraga ai government kaino singse aina yam harauna amasung nungaijaba phongtokjari moibu apenba aigi wakhan thamoigi asengba makoina sabirani haibagi kaino si lakpasida ai yamna haraujare makoibu aina thengtokje Torbung Sabal Mamang Leikai da nauna yum hongzilaga dukan hangduna lairaklabi oinam ongbi arpana kaubi nupi amana hai irang hek hauba numit adudagi lanjenaduna tongan ba mafam kayada changjafam loduna numit kharani leiraba matungda moirang oksungbung relief camp ta chahi ama henna leirakle marakta makhoigi yum yengsinba changlubda kuki khutlai paiba sing leirambagi thodok amasu thokkhre haujekti central force sing matik chana ngaktuna leirabanina akiba poktre Makata na kairoi leikai di miyoi sing hanjinduna leiraklabade hena nungaigane chahi amagi matungda yumda halakpada yumgi pochai sing kuki na ayamba huralaga pukhiramle yum mai chakhidrabasu akaya toy yamna yaurame adobo Torbunggi Village Volunteer Force na mating pangduna sembire haina makata ki Tarik ahumdagi lanjena laga immartena marang usongungi kanoda relief camp da lei Atu matunda chahi amaga thani matunda sida dumda changakpa yare haibdi khadum changaga leiba yabra na yengkanda moina yarani sipai kumaru jimina changa dum leiyo khoi leijidi haina pakhatkano haibdi ge khoi dum changsala leihibneba almai tawra sum leikha adu moina dukan mai CRP leiba sinjena madu moina jo haiji dukan sum hangtu khoi leibani na ka ki gano aduna khoi sida poche ki ka kan tawra jo haidana man tawra hangni tha ma nim tu phaji
ꯃꯥꯁꯨ ꯍꯥꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯌꯨꯝꯁꯦ ꯆꯥꯎꯔꯥꯛꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛ ꯊꯪꯅ ꯂꯩꯕ ꯌꯨꯝ ꯑꯅꯤ ꯈꯛꯇ ꯆꯪꯉꯦ ꯑꯗꯩ ꯃꯃꯥꯡꯂꯣꯝꯒꯤꯗꯤ ꯌꯨꯝ ꯑꯃꯅꯤ ꯑꯍꯨꯝ ꯂꯥꯟꯊꯣꯛꯑꯒꯗꯤ ꯀꯩꯅꯣ ꯃꯦꯝꯕꯔꯒꯤ ꯌꯨꯝ ꯂꯩꯔꯦ ꯃꯣꯏ ꯌꯨꯝꯗꯒꯤꯗꯤ ꯃꯗꯨꯝ ꯃꯃꯥꯡ ꯄꯔꯦꯡꯗꯤ ꯑꯗꯨꯝ ꯈꯔ ꯂꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯏꯁꯥꯒꯤ ꯌꯨꯝ ꯆꯪꯉꯛꯄꯅꯤꯅ ꯑꯗꯣ ꯃꯣꯏꯅꯁꯨ ꯀꯨꯀꯤꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯃꯣꯏ ꯗꯦꯃꯦꯖ ꯇꯧꯕ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏ ꯇꯧꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯅ ꯅꯤꯄꯥ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯈꯨꯡꯒꯥꯞꯄ ꯈꯔ ꯂꯩꯕꯁꯤꯡꯅꯁꯨ ꯇꯧꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯤ 8-9ꯄꯥꯟꯃꯨꯛ ꯇꯧꯔꯒ ꯌꯨꯝ ꯆꯥꯈꯤꯕꯁꯤꯡꯁꯦ ꯈꯔ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯌꯨꯝ ꯁꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯦ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝ ꯐꯔꯦ ꯈꯤꯇꯪꯗꯤ ꯍꯟꯖꯤꯜꯂꯛꯄꯁꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂ ꯂꯩꯔꯕꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯪꯉꯦ ꯈꯤꯇꯪ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯅꯤꯡ ꯂꯩꯀꯥꯏ ꯈꯪꯗꯦ ꯑꯗꯩꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯆꯥꯈꯤꯕꯁꯤꯡ ꯆꯪꯁꯤꯜꯂꯒ ꯌꯨꯝ ꯁꯥꯗꯅ ꯈꯣꯠꯇꯅ ꯂꯩꯕꯤꯕ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯕꯅꯦꯕ ꯑꯗꯨ ꯐꯪꯗꯕꯅꯤꯅ ꯀꯩꯗꯧꯔꯅꯤ